अहानबदा मरुओइबा पाव म्यांमार तमिल मचा अनि हातंबगा मरी लेनना मोरेदा इरांग चाउना थोखरे म्यांमार की सेंट्री पोस्ट अमा मई थाखरे सीआरपीसी चामगा निफु मरी चलाइखरे मिनिस्टर युनाम खेमचाना बिष्णुपुर डिस्ट्रिक्ट MGNREGA की मखादा पाइखटपा थबक सिंह यंगसिनखरे रिव्यू मीटिंग पांगथोखरे बिष्णुपुर डिस्ट्रिक्ट के मनुंग चन्ना लेबा फुबाला टूरिस्ट होम मपू पांदबगा पांखक ओइरे ngasi tha asigi kun fawa chathagadaba intensified diarrhea control fortnight hodokre amadi haukiba pung kun mari da Manipur da covid positive oiba mioi kunithoi thengnaki active case masing 38 yaure खुरमजरी नुमिदांगी पोनी टीवी मणिपुरी पाव मीटिंग ताबिरिबा पुनमपु लकी तखेलंबमना तारामना ओक्चरी हौजिक पाव संदोकना पिजरी म्यांमार दा तमिल मचा अनि हालंबगा मरी लेनना बॉर्डर टाउन चाउना इरांग थोखरे अमदी खोइसाउनरबा मियामना म्यांमार आर्मी की सेंट्री पोस्ट अमा मई थाखरे ngarang म्यांमार की तमु टाउन की लेमा चाउ कौबा मफम अमदा लेबा गवर्नमेंट की स्कूल अमगी मनाक्ता तमथिना नोंगमैना कापतुना हालमलबा तमिल मसा अनि की असिबा हकचांग म्यांमार की अथॉरिटी नंगसी अयु खुसिनरकलगनी हाइबदगी ऑल मोरे ऑटो ओनर एंड ड्राइवर वेलफेयर एसोसिएशन की मियोय सिंह अमदी मियामना मोरे सनराइज ग्राउंड दा ngaiduna lainaki adubu nungtil pung ani fauba sinaraktabadagi miyamna asiba hakchang Myanmar dagi lokthokpiyu haiduna More police station da thomjinki khoisaunaraba miyamna More ward number 4 da laiba sunrise ground manakta laiba Indian border gate thugaiduna nung thajanbaga loinana namphalong market ka naknana laiba Myanmar army gi sentry post ama mai thaki mai thaba yauna thohningdaba thodok tholakpadagi Myanmar rongi namphalong gi miyam su tholaktuna maikai ani gi marakta muknaraktuna akanba maungda nung thanaki thodo asida Indian side ta mioi ahum soki Myanmar gi maikaida mioi kharadi aso apan yauramba yai haidi More police amadi manga suba Assam Rifles ki personnel sing laktuna irang adu laksin ki thodok asi thokraba matung More town gi akoibada auto rickshaw thoba sing amadi More gi miyamna sunrise ground dagi hoduna wakat khongchat ama chakhi khongchat aduda we want peace stop killing innocent people stop killing Indian citizen asin chingba thaba plate card sijinaki khongchat aduna sunrise ground da amuk halaktuna mafam aduda loishinki मुझे भावा मुझे हवाई याव जब हम चांग से लोग तो याद न लेगी बस ये जो मतंग सरकार ना इतन मुझे संगी लगा इमंग मनुंग की आवाज़ बसिदा Sairak sida More gi ADC Bobby, Additional SP Shukuma Amadi, More da Taba Furuk Khudimaki Luchingba Singa More Police ki Hawa Mahalda Mifam Ama Famduna Misi Asigi Matangda More gi Luchingba Singna Memorandum Amasu Pisenkre Nakal Amaromda Makhatana Pamdaba Thodok Sing Tok Thuhandana ba Technopol gi DC na thokpa order amana More Pumbada CRPC Chamaga Nifu Mari Chalaikre ngarang numit yung ba matung pung tarani thoy minute kuncharom tarakpada Myanmar gi tamu ward number 10 Buddhist temple manakta More gi Tamil macha ani N Mohan chahi kuntaret apokpa laikhidraba Peramon More ward number 2 Gamnombeng amadi M Yanar chahi kunipan apokpa laikhidraba Murga More ward number 4 Paicham Beng dagini hairi kanana kari maramgi damakta minusi yaudana nomaina kaplibano haiba hauzik fawbagi oina di chapsana khangba ngamdri
Rural Development and Panchayati Raj Minister Yumnam Khemchana ngasi district officials singa loinana MGNREGA gi makhada thabak suriba singi attendance launaba mission Amrit Sarovar amadi National Mobile Monitoring Software MSF sizinabagi matangda khanakre DC office Bishnupur gi conference hall da pangthokiba khanabagi aduda Commissioner RD and PR Devas Deval Joint Secretary NG Robin Singh Jila Parishad Member Singh RK Dayanand CEO Jila Parishad Bishnupur District Program Coordinator MGNREGA Hais Bobby Sharma ADC Project Director DRDA amadi atai atopa mari leinaba official singsu sarugyaki Minister Khemchana Mission Amrit Sarovar gi Thamliba Pandam Piriba Matamgi Manungda Loishinaba Pautak Piki Tungda Minister gi Kangbu Aduna MGNREGA gi Makhada Paikhat Pathabak Thoram Singh Yengsinki Manipur Asli Factory Industry Laitaba Agriculture da Yumpham Oiba Lam Oibana Semilot Asi Center da Tanglaga Hingba Lam Ama Oina Lairakli Semilon Phanaba Maikhu Thoktaba Industry Linkhatuna Tourist Center Hangba Lengakna Anganba matamdagi haurakibadagi khongthangda fubala tourist home su lam yengpham oina semgalaki Infaldagi kilometer kuntra tare lamna laiba tourist center asi Englising amaga chamapan marifutara mangadagi ngasi fauba kana amata tourist center asi da lakhidre center asi gi fibam yamna fatre caretaker chokrida amadi mali amata laitre center asi gi hanagi building lauthoklaga anauba ama saba sisu construction da asoiba laire haiduna mapung fana loishindana Lady Asuk Fazakraba Mafam Asi Get Pandana Tamli, Loinana BDF ki post oina Tamli, Tourist Center Asigi Changfam Oiriba Lambi Sishu Chahi Kuntragi Mamangda, Kwelas Taki Badagi Ngasi Fauba Mari Lainaba Amatana Meeting Changbidre, Lady Bafibam Asida Anoba Mirol na Masibu Tourist Home Oirambra, Amadi Masi Laibagi Kanaribra Haina Wahang Kaya Hangnarakli, Oiriba Mawong Asi Mari Lainaba Sing na Kari Tauba Yabagi Haina Meeting Changbagi Matam Oirabra Haina Akoy Bagi Miyamna Ngangna Hauri Haidi Ngasidagi Tha Asigi Kun Fauba Chathagadaba Intensified Diarrhea Control Fortnight Hodokre, Pikliba Angang Singbu Diarrhea Dagi Ngakthoknaba Matam Chana Yengsinbiba Amadi Hidak Sing Pizanaba Honagadabani Haina Education is Gi Director El Nadakumana Fongdokre, Wafam Asingasi Child Health Division, State Health Society, National Health Mission Amadi Directorate of Health Service, Manipurna Punna Sinduna Pangtokpa Intensified Diarrhea Control Fortnight Hodokpagi Thoramda Fongdokibani, Porongpat Talaiba Jawaharlal Nehru Institute of Medical Science Ki Conference Hall da Pangtokiba Campaign Asi Hodokpagi Thoram Aduda Manipur Lengaki Health Service Ki Director K Rajo Singh, Social Welfare Ki Director Ngangum Uttam, Family Welfare Department ke Director in Charge Dr. D.H. Mao Amadi, Jenims ke Director Raisam Devan Singh Shu Sarugyaki, Director L. Nandakumar Singh na haikibada, Pokpadagi Chahi Manga Faubagi Manung Dalaiba, Pikliba Angang Singh da, Diarrhea Hairiba Laina Asi Naraktanaba Mathau Taba, Hidak Sing Miyam da Fanghanaba Hotnariba Thoram Asi Yamna Phaba, Khongthang Amani, Department na Thamliba Pandam Asi Aikoina, Fangnanaba Hotnaba Haibasida, Aikoi Kudimaki Thaudang Lay, Imung Amada Nungsi Shanana Lay Minarabadi, Nungai Yaipaba Oi Haibadongna, Health Department na Maru Oiba Thaudang Laurabasu, Tongaba Department Sing, Yauragapun na Chatlabadi, Soidana Mai Pakani, Diarrhea Haibalaina Asi Pikliba Angang Sing da Naraktanaba, Hana Mangzona na section Taurang Lokatpa Amadi Karigumba Narakpa Matamda Equina ORS da Natana Jing tablet su Pizagadabani Haibasi Punna Kangba Amachangi Masida Maru Oina Social Welfare Department na Karahiana Taudang Lauhaningi Haiki awareness program program sili na dun sinja laga to ki bosu dun yaw ko ki masi se budi awareness program na te ko awareness program me te aduna sai ki akuna program sina silam dai da paisa tu changingai le lam ni na target group si yang mun na khanba mo thok tai kana ta yohan ga da ki message si kana ta yohan ga da ki kana ta yohan ga na khare na sum ga da ki na masi khanda ba planning to ba mo thok tai
Haukiba pung kunmari da Manipura COVID positive oiba mioi kunithoi thenakre mioi amata laikide punna sample list Chaniga humfutara test tauba kunithoi positive oiba thenakibani positive oibagi chang asi chada Nipan dasmik ama yauki state asida positive oiba masing punna lag ama lising kuntra taret chahum nimfu manga yaure hauzik active case masing humfutara mapan lairi mioi manga laina asidagi fagatki Paugi maraktana atemba break ama lominasi Pony TV-na makhal mathel gi thoram sing sanduktuda miyamgi seva tawjari masida hena mai pak na bagidamma Pony TV gi YouTube channel amadi Facebook page ta like amadi subscribe tawbiro loina na MCTV gi channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung fawa channel ama ohenbiyu Hena mai pak channel ama oina bagidama Pony TV gi contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibirakna ba hajari miyamgi suggestion bu khawramna ngaijari Breaking matungda taramna oktari makhataba pau pizari BJP gi luchingba ama oiramba Dr. Sama Prasad Mukherjee gi chamaga kunmathoi suba mapok kumon thoronga mari leinana ngasi pasoi kendra gi MLA sapam kujakeshona luchingduna laikhidraba luchingba asigi photo da haikat laikat tambaga loinana Kendra asigi unit nimfu mapan da u pambi sing thakre BJP pasoi mandal na sinduna pangthokiba thoram aduda mandal asigi thaupuba singsu saruk yaki ngasigi oina tongan ba mafam tararom da u pambi sing thaki loina na thoram aduga mari leinana pasoi kendra gi MLA sapang kunjakeshona ngasi thariba u pambi sing asina mapung marai farakpa matamda adugumba luchingba oibirambana pamjaramba Mana ningjaramba laibak asi ingna chikna laiba amadi furuk khudimak nungsi sanana laiba asi matam aduda amukka hena paujen piragani haina fongdoki mahakna makha taraduna lakliba chahi ani asigi manungdadi pasoi kendra asi green constituency ama oihanba ngamlagani u pambi sing thabasi natana groven warming asidagi ngakthoknaba atopa pambai leite haina su fongdoki July tang taruk yamna nungairba menne ngasi chakoi adulaba koi luchingba oibiramba koi Sam Prasad Mukherjee gi 121 suba birth anniversary masigal loinana akoi kendra sida leiba unit kurimakta bot kurimakta masige koi tree plantation se machi chatha jabane akoi na chen thaje matudi ngasi thariba usina mapung mar koi pharapun kanda Adum laba luchingbo ibiramba adumba mahapurusha dugi bagi matamatuda uchina sorpa kada mana ningbiramba mana shanti gon khanbiramba mana lebaksi phanaba khanbiramba do matamura pawgela do amuke hana pigene hana ai ishwar koramjari Bharatiya Janata Party Linkhatlamba BJP gi luchingba Dr. Sama Prasad Mukherjee gi chamaga kunmathoi suba mapok kumon thoram BJP Nambol Mandal nasu Shinduna Mandal gi office ta ngasi pangthokre thoram du da BJP Nambol Mandal gi President Salam Brazamani General Secretary Ahong Sambam Jiten Nambol Municipal Council gi caretaker Chingkham Basantana luchingduna laikhidraba luchingba gi mafamda laisu katki loinana luchingba asibu ningsingba oina Longmi Singh dasu Faudi Yantoki BJP Nambol Mandal gi President Salam Brazamani na Fongdoki bada Bharatiya Janata Party gi Taudaba Yadava Party gi Chana Kanglon gi Matung Inna Chatharakpa Thoram Oina Chahi Khudingi Leptana Haukiba Chahi Lising Amaga Chamapan Amadagi Hauraga Chahi Khudingi Pangthok Liba BJP Bu Malemda Laihallam Liba Dr. Sama Prasad Mukherjee gi Chamaga Kunmathoi Suba Mapokumo Ningsing Thoram Ngasisu BJP gi Nambol Mandal da Pangthokpani Thoram gi Saruk Ama Oina Manipur Lengaki Education, Law and Legislative Affairs Minister Thaunauzam Basanta Kumar gi miting makada Nambol Kendra gi Laumi Singda Faudi Phanghangadaba adu
ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯉꯁꯤ RCM 16ꯒꯤ ꯐꯧꯗꯤ ꯌꯦꯟꯊꯣꯛꯄ ꯍꯧꯕꯅꯤ ꯍꯥꯏꯈꯤ꯫ Nambolda laibiriba prajasinda akhona reality supply material amadi laibiriba akhoi RCM 13 hana khanglaba akhoi adugumaba phawdi asisu akhoi ngasi siga mari lainana pudung chaba si lawjaraga lawmi singda pudung chaba pinanaba gidamta akhoi Bharatiya Janata Party Namol Mandalna akhoi honorable akhoi gi education minister TS Pasita Kumar gi meng makhada akhoi ngasi su prajada Nambol gi prajada akhoi sinba tungna yenanaba gi akhoi ngasi si hawdokpaga loinana khatana su akhoi tungnaba yenjagani haiba Churachandpurgi Molkon Khunda Laiba Thamilan Koba Miyoi Amagi Yumda Drug Lotuna Thamle Haiba Akaknaba Pau Ama Phangbadagi Churachandpurgi Police ki Officer in Charge and Ingosa Singna Luching Kangbu Mat Amana Yum Aduda Changsinduna Thiba Humbagi Thabak Chathaki Maduda Sapon Kep Kun Marida Haptuna Thamlamba Gram Chahunga Kun Rom Oigadaba Brown Sugar Galoinana Yumbu Oiriba Thamilan Haukib Atopa Mamingna Milan Chahi Kun Mapan Apopa Ngolmang Haukib Police na Phagatuna NDPS Act ki Makhada Suo Moto Case Ama Lokhatkre Manipur ge social activist Rohan Philem na numit humnigi khongsatta Assam da mitai sing na hena Khundaba Kasar Khunda koina chatuna ising ichauna awaba taraba singda relief material sing yum chawnga romda mateng pangkhre haina ngasi ayuji bangi PWD guest house da pangthokiba pawme singa unaba amada Rohan Philem na haikre mahana makha taraduna mahak masamag Infal dagi jiribam phawba laklaba matung kasargi khangalaba ising ichauna hena sohalaba khul singda mahakna ngamjaba amadi Manipur gi miyam dagi mateng panglakpa sensing aduna relief material gi pochai sing leiraba matungda mateng panglamki haina pawmi singda phongdoki kasargi miyamna igi mari oiba Manipur gi miyamna sen natraga pochai kaya ama mateng pangbirakpa asi yamna nungaijei adubu yaragadi haktengnana awaba taraba mafam asida lahanningi haiba wafam su phongdoraki haina Rohanna phongdoki hena luribadi hauji barak turen gi ising imai asi hengalakpa amadi nong chuba leptabana hena mi paiba amadi oiri haina su pawmi singda phongdoki Taraga Nipan lehowe duduga tongan ba yum kuntra mukumba amaga hoigi meti muslim taba kuntra mukumba mga khoi mateng pangame adagi khoi ahan ahumni shuba numita tuku dai khoi chale tuku makha lekai adudagi khoi gi rangigal haiba mafam singsi hoju phawba oine ising loimak chawraga adum lehori aduga kwaidagi nungnang ningai oiba paw hairagadi aina koi mafam se thadok thokanda koi water level si baraki sing level se amuka hena henga lobogi mami shule hore duka maruina Manipur gi ichilinaw singda especially koi kasagi Manipur ichilinaw sing request tawrak pase yaragadi koi paisa thabirak pa pochai thabirak pase su yam phai adubu koi Manipur ichilinaw sing mafam sida physically present tawbiraga tongan leiba NGO CSO organization sing se laga mateng pangbiu Wakhalon manaba apunba wama kanglaipak na mitay loan asi India ge classical loan gi thakta chananaba haiduna mari leinaba department singda haizaduna lakibagi mahai oina committee sem ki baga loinana hayeng July 3 ta chief minister secretary ta classical loan da Chananaba che thanabagi matangda mifam ama art and culture government of Manipur gi deputy secretary Sunanda Thoksomna cherol ama thokre thengna language department ki director na thabak lokhat pirakpa asi yamna nungai adubu semni ba committee asida lol mayeki ningthijana khanghairaba expert kharasu hapchin binaba language department amadi art and culture gi deputy director gi mafamda wama kanglai pakna haizabaga loinana masina Manipuri loan asi classical loan chananaba laukhalakpa khongjanggi manung channa khumang chausin hangani haina wama gi secretary publicity and divesor mitaina thadorpa cherol amana hairi cherol aduna makha taraduna committee asida loan mayek ningthina khangba miyoi yauba udriba asi language department na kupna khantha haningi loinana wama na lamdam asigi miyamda mangjaunana
लाउथोखिबा अथुबा मतमदा लैंग्वेज डिपार्टमेंट ना मैतै लोन असी क्लासिकल लोन दा चन्ननबा मरी लेनबा चे सांग सिंग थाबिद्रबदी लैंग्वेज डिपार्टमेंट मफम मतम अमा हेक्तदा थोंग लोनसिनगनी हाइना लाउथोखिबा अदु मतम खरगी ओइना कोमथोकले अदुबु मैतै लोन असिना क्लासिकल लोन दा चन्रिबा फावबदी वामा कंगलेपाकना कुपना यंगसिनकिगनी हंदक लैंग्वेज डिपार्टमेंट की डायरेक्टर चित्रा IAS ना थेंगलसु थेंगना थबक लौखत पिरकपा अमदी मणिपुर की इनिंगथौ राज्य सभा MP Laisemba Sanazawana Parliamenta Manipuri Meitei Lona Classical Londa Channaba Puthok Pikiba Adubu Wamana Tagatpa Fongdokli Haina Cherol Asida Pali Kotha Khunzagi Khunza Singna Minister Letfau Haukipu Tagatpa Fongdorakli Infal More Lambi National Highway Chamaga Anigi Kotha Lamkai Dagi Kotha Khunzau Yoba Fawbagi Lambi asi matam kuina chahi kaya sembidana amadi karamba matamda kothagi khunja singna koila thaba lambi da chatpa fanglakani khanduna wana leiramaba adu itha thazadana hozik paliba BJP lengak asina lakpadagi Manipur gi district singda lairiba sotharaba khul kaya gi lambi thong fagarhan bagi pandamda paikhalakliba thabak thoram singi manung channa Tribal Affairs and Hill Horticulture and Soil Conservation Minister Letpau Haukipna kotha khunjagi miyam Kudong Chadaba Singh Kangbiduna National Highway Chamaga Anidagi Kilometer Manga Dasmik Mapan Muksangba Kota Kungi Lambi Asi Koila Tabiduna Sembi Badagi Ngasidi Kunja Singna Nongzu Thagi Matamda Laikom Lainang Marakta Chahi Kayawana Kangduna Mayok Narakiba Singbu Kohan Biba Asigidama Kotagi Kunja Singna Minister Bu Tagalagli Loinana Kul Asigi Naha Oiriba Kayagi Kanbiduna Sanaroi Singi Damaksu Playground Ama Ningtizana Sembire Haina Kotagi Kunzana Fongdorakli Hauzek Sanabagi Pau Pizari Ngasi Nungtilgi Pung Ahum Taba Matamda All Jiribam Sport Association na Sinduna Jiribam gi Babu Parada Leba All Jiribam Sport Association gi Office da Amfa Football Coaching Camp Hangdokre Thoram Aduda Daibong Gram Panchayat ki Pradhan RK Novin Sanat Singh AJSA gi President M Brajakanta Singh Retire SPY Asok Kumar Singh Amadi Coaching adubu sponsor tauriba thaunauzam Romsang Singh Sarugyaki Pangthoka dauriba amfa coaching asida punna sanaroi Marifu manga na Sarugyaki Kem asida Ilangbam Prem Kumar Amadi Oinam Rajen Singhana training instructor Oina coaching asida takpi tambiga dauri Chatliba Chahi Asigi July gi Tangkun Manga Dagi Kunipan Fauba Thailand gi Pattayada Pangthokadaba International Games ki Damak Laibak Taramanga gi Sarugyaduna Pangthokadaba Mafamda India gi Mahut Sinduna Sarugyarugadaba Singjamai Chinga Mathaktagi Manipur dagi International Referee Osu Oiriba South Asian Federation of All Sport ki Technical Director Grandmaster Ngangbam Jit Kumancha Allies Romance da invite Torokpada Pacific Sport Association of Manipur Amadi Northeast India All-Star Martial Art and Self-Defense Sport Association na Harauba Amadi Nungaiba Fongdokli Haina Pacific Sport Association Manipur ki General Secretary S. Ziban na Thadorokpa Cherol Amana Hairi Sorok Athingbi Youth Club SAYC na Sinduna Hinghat Maning Laikai Community Hall da tha asigi tang ahum dagi hauna Kangkhut Nipan na Sarugyaduna Sathariba First Hinghat GP Mix Kang Tournament Lising Ani Kunithoi Jiribamgi ngasi Sanakiba Mesta MNC Ningthemba Amadi United 7 Star Team Anina Sanaki MNC Ningthemba na Tos Ngamduna Maikai Khaki aduga United 7 Star na Kang Kappa Yau Hauki Apiba Matamda MNC Ningthemba na United 7 Star bu Panjan Tarani Thoi Nipanda Maithiba Piki Ngasigi Mes Asida El Ranjit KR Singh na Eper Oiki Hayengi Mesta Ichel Club Daibong Amadi Hinghat GP Kangkhun Anina Sanagani Aroibada Maru Eba Pau Amohana Myanmar da Tamil macha ani halambaga mari leinana more da irang chauna thokre Myanmar gi sentry post amamai thakre CRPC chamaga nifu mari chalaikre
Minister Yumnam Khemchana Bisnupur District MGNREGA की मखादा पाइखटबा थबक सिंह लिंगसिनख्रे रिव्यू मीटिंग पांगथोखरे बिष्णुपुर डिस्ट्रिक्ट के मनुंग चना लैबा फुबाला टूरिस्ट होम मपू पांडबगा पांखक ओइरे ngasi tha asigi kun fawa chathagadaba intensified diarrhea control fortnight hodokre amadi haukiba pung kun marida manipura covid positive oiba miyoi kunithoi thainaki active case masting 38 yaure matang sida numidangi poni tv manipuri paw loishinjare meeting tabiriba punamapu amohanna khurumjari